पुनःपु खुरुमजरी दुबई अदुगुम्बा सिटी अमनी मदुदी ngasidagiना chahi 30 rongi mamangda mafam asida karisu leramde sumnagi laikangla marbumi natana mafam sida karisu thokte thaknaba sing pawa leramde chana thaknaba potok potolamde sana goal amadi thawna chingbusu le marang kaina leite adubu ngasidi dubai prithivida khwaidagi chokotpa maming yam chatpa amadi tourist singna yamna pamnaba city singi manungda ama oire mataw karamna chokotkiba haibadudi topa video amada oina mayamna pambiragadi semjarake city asida walgi atai mafam amata leitaba yamna unique oiba top chauba infrastructural project kaya leiri masigi manungda panba yabada mayamna hena khangnaraba world gi khwaidi wangba building Burj Khalifa prithivida khwaidi chauba shopping mall Dubai mall samudragi torbanda saba artificial residential island Palm Jumeirah loinana world khwaidi maming leiraba 7-star hotel Burj Al Arab asina singba panba yai Dubai gi economy gi khwaidi maroiba income lakomsi tourism the best of maramna tourism bu attract tawnaba sahi amani leraga no infrastructural projects sing paikhatpagi announcement tawduna le masigi manungda Dubai Moon Resort chomani masigi video asida masigi maramda kupna khangminasi Dubai da khoina uriba tha moon thaleba asiga masak mong chap manaba ngakpa achouba building ama saba hogodori masi supnagi yengbada masangmong thaga manabata natana masigi surrounding atmosphere su thaleba ka chap manaba mongda semgodori Dubai gi asigumba yamna ngangingai oiraba project asibu sanabi contract asi Moon World Resort koba Canadian company amana packet kadori makoina phongdoropagi matungina project asibu sabada charakna $5 billion ki senpam changadori hari Tribigi Leimaida Sagadouri asigumba thaleba asigi awangwasi charakna 735 feet haibadi 224 meter fawbo gidori aduga diameter na 650 feet oigidori Dubai gi asigumlaba ngakpa project asina makoi gi tourism bu double times hengalan butanatana masina lebak sida entertainment educational amadi anoba lifestyle amasu khudul tamgodori mapandagi yengmada masigi saktam asi thaga chap manana ugodori aduga loinana masigi manungi architecture su sukkimatik phajaba ngakpa oigidori hairiba building asida koi gi chumnagi floor gi mohota decks oina sirinagadori masida section manga thona khaidokadori ahanba section buna lower decks haina kawgani amaromda masina resort punbasigi support oina laigani resort asina chalaibada darkar oiba tongan resources sing masigi lower decks asida sagadori loinana business center amadi global meeting space singsu yaurba yai ani suba section asidana middle decks kawgani masida event center ballroom na chingba makal makha kaya thamgadori masigi mathakta muk upper decks laigani mahum sidana entertainment amadi shopping mall na chingba makal kaya gi chana thaknaba hotels restaurant na chingba kaya thamgadori sigi mathakta decks amasu leiri masibuna decks terrace kawgani masidana beach club swimming pool na chingba kaya ama thamgadori masigi mathakta na amuk video asida uriba structure sing asi laigani masina mafum sigi guest sing na leinaba hotel suite sing oigani hotel asigi mathakta amuk shuttle station semgadori masini mafum sigi top magul ama oigadori bisina mafum sida lift system gi mahotta atopa floor amadagi amada chatnabagi damak space shuttle oina sinagadori hairibisigi mathakta amuk hotel suite sing laigani aduga shuttle station amamuk loinana club floor na chingbasu laigani station asigi mathakta amuk lunar decks ama laigani masidana residential lunar colony semgadori mafum sida laigadoriba villa singbu sky villa haina kawgani charakna masida 300 luxury villa sing sagadori masibu leibiraga adomsu asigumba tha sida yum oiba yagani building sida uriba asigumba yellow color gi line sing asi space shuttle gi lambi oigadori masigi lambi sing matenga floor amadagi amada chatok sing tawgani masigi matungda asigumba building asibu where na koina cover tawgani aduga mapandagi yengbada masi thagumna ugani masida tongan ba anoba lighting gi technology na sing sinagadori masigi matengna nimidangi matamda tha si Leimaida leibugumna ugani hairi Dubai gi government official singna phongdorpi matungina project asina Dubai da chahi amada charakna $1.8 billion gi revenue kungat pangangani hairi masina Dubai gi tourism bu 200% power hengalan bangangani so hairi loinana masina affordable space tourism tourist sing da pi bangangani chahi amada charakna 2.5 million guest sing da haina su estimate tawri project asibu sabada 48 months haibadi chahi mari romdi changani hairi loinana masibu sanaba planning tawbadana chahi amaromdi changkhini aduna thajaba yabada ngasidagina chahi 5 gi matungda aikhoi thaga chap manaba ma Prithvi Leimaida uba phanglaba yai masibu Moon Dubai haina maming thongadori adom asigumba ngakpa building asigi matangda kari mot leibage comment thambiramu matang sida video asi loisinjage aina ngaki matamda soiki lanki yarogus myana puksel sawna pigani siuma interesting oiraba topic ya asibu khangbi nabigi dama channel asibu subscribe tawbo kawiganu puno po mana khurumjari